MP Bimol Akoijam fazaba hum thamba hum se haji khoi tuan tuan ba national media da nan photo khwa man changnu ba swai sida khoi buffer zone gi matang da RTI thakhre home minister na khoi pakhum pi bangam pi da brangam bre yeng siga hai hum MP Bimol ga thawa hum se swai da dikiran gi ba kari mol em thami kiran taseng na haraga di khoi taseng na hojik si yamna khoi gi yamna apa khongthang amani mana chatu ba di khoi chu haibum thue adugo taseng na hojik elected amana tawda ba role responsibility kaino si council laga common people amana lawa damaina khoi adum law khala khoi fiam da lak si ju yamna angak ko nungai ta ba ma dum phawe elected ama haiba sai khoi laiba Manipur gi khoi gi lak samri gi mihut ni ma aduga parliamentary khoi gi member of parliament ni adun taseng na haraga di masi gi potsina mai adum chengale khoi makhoi bhawda changmanga maktra di micham praja IDPs kamaina separation oigani mamang da khoi IDPs me amama separation to hongani haibda jogo thong logni haibdo logde haibnate ma fil chalaga report lo report me amama pore pota RTI thare haro poche micham mamana khoi gi even magi matata han RTI thai haibdu chu madu BJP ni madu ne han kumdar ko pot sumaina kumdar cha pot me amda kumuk pot me amma se sum si yamda dramatically dramatize over form da tarupodi khoi ju maju praja amona de khoi madu yengjening de as per constitution magi provision as per rule of procedure conduct of business da magi kaino da kari yawe habdi matung ina chalan janinge procedure me am kan ba yadaw me am di koi kalaning de aduna masidi koi gi manglem ki gen go wai koi ko village ki county district ki manung chanma por amana resettlement of peace for oido mande hai wapum sin chwa de ningjang ai aduna sigi pot me am sing se koi gi kuki gi lalhob loop na taga lalhob loop na sponsor tro thlo ko me am amana ngasidi thamako wapum sing se ngasi dum lumna alum yam thabok oino onthor koi pot la ko aruga elected legally yar ba me am amana ngasidi taseng na haragadi bomb to marakta nungmai marakta prajana thangjillaga thamba matamda ekoi mihut oibasing nasu masi thammiba thanglaiba khongthang singsi chumlibra natraga masi chum tawum tokra ka haibase makhoi da constitution madumaina taw haiba provide tawra ka haiba pochi achong wang amalai then India flag yunga kanda ekoi chomdana sumaina India gi manungda si tawba haibase is to be discussed tawba dawgari ba ekoi meyam panelists kangde aduga just protesters meyam amai ekoi gi IDPs meyam amana thammagalero wapam amani thammagalero wapam mayam sing du khangalero pot amani buffer zone lailai te haiba si chena RTI na targasu laite na dum khumakani adu laite na khumye dum haigani changba yade dum haigani si pot dum lairo pone aduna koi usi yam open communication ama koi gi laidi ba nakana ni ge maraksida kamaina same gani thong kamaina madugi communication dugi kamaina kana ohengani haiba pot mayam sing sida hena ko khada basu pamje na lawi aduga taseng na hujikti koina buffer zone na khair ko poti ainga sai mamang gi round da buffer zone gi matang do in tamjagi potune ekoi kitchen conflict area ma da ekoi maroi na